Kota ko hundred lo mo kana hello mai hon hai jang ko la kai na ai kana ron tha ron lo mo na school go sadang si the without information ki jang prena ni Tamenglong ko shit mo kai na ni heli kan ga la kai ni ron ga ha ka ani si then what is happening ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯁꯥꯏꯇꯣꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯂꯥꯛꯆꯔꯤꯕ ꯇꯤꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯩꯇꯩ-ꯂꯥꯡꯒꯣꯜ ꯍꯥꯏꯅ ꯈꯪꯅꯕ ꯑꯩꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯏꯆꯥꯁꯤꯡ ꯐꯥꯎꯗ ꯍꯧꯖꯤꯛꯁꯤ ꯆꯩꯊꯦꯡ ꯐꯪꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯁꯨ ꯍꯦꯟꯅ ꯈꯪꯉꯝꯃꯅꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯅ ꯂꯩꯔꯤꯕꯁꯤ ꯁꯤꯗꯩꯗꯔꯥ ꯃꯃꯥꯗꯣ ꯗꯣꯛꯇꯔꯗ ꯆꯠꯀꯅꯤ ꯍꯥꯏꯔꯒ ꯆꯠꯂꯝꯗ꯭ꯔꯦꯀꯣꯅ ꯍꯥꯏꯈꯤꯕ ꯑꯉꯥꯡꯗꯨꯅꯤ ꯑꯁꯤꯒꯨꯝꯂꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩ-ꯂꯥꯡꯒꯣꯜ ꯇꯤꯝꯅꯁꯨ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯖꯗꯕꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯥ ꯑꯁꯤꯒ ꯉꯥꯏꯍꯥꯛ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯑꯩꯈꯣꯏꯒꯤ ꯍꯤꯡꯃꯤꯟꯅꯕꯒꯤ ꯃꯔꯤ ꯑꯃ ꯁꯦꯝꯒꯠꯄꯒ ꯂꯣꯏꯅꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯈꯔꯗꯪ ꯁꯥꯟꯅꯖꯒꯦꯅ ꯃꯐꯝꯁꯤꯗ ꯂꯥꯛꯆꯕꯅꯤ Dapumisa. Kang din ini su kanano. Nang kang bra. Aku mama orang yang ben. Mama tu dokter saja kesetam dariku. Kesetam dariku. Jadi jebak nufunya. Kita aku dah nasi je. Kanano tipi. ꯅꯪꯒꯤ ꯆꯤꯟ ꯃꯆꯥꯗꯣ ꯑꯗꯨꯗꯒꯤ ꯍꯥꯏꯗꯣꯔꯛꯄ ꯋꯥ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯃꯟꯕꯗꯒꯤ ꯌꯨꯝꯗ ꯊꯃꯣꯏꯗ ꯄꯨꯕ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯅꯪ ꯑꯃꯨꯛꯇꯪ ꯎꯅꯔꯨꯒꯦꯅ ꯑꯩꯈꯣꯏ ꯃꯥꯃꯣ ꯍꯣꯏ ꯀꯀꯥ ꯍꯣꯏ ꯃꯌꯥꯝ ꯂꯥꯛꯄꯅꯤꯀꯣ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯗꯕ ꯅꯨꯡꯉꯥꯏꯅ ꯀꯣ ꯄꯨꯟꯁꯤꯕꯨ ꯀꯧꯋꯦ ꯍꯥꯏꯕꯅꯤꯀꯣ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒꯅꯦ ꯃꯃꯥꯒꯤ ꯂꯃꯟ ꯈꯨꯝꯕ ꯉꯝꯕ ꯑꯣꯏꯒꯗꯕꯅꯤꯀꯣ Masazu faida tik tik lawan ꯂꯧ ꯁꯨꯕ ꯆꯠꯈꯤꯕꯗ ꯂꯩꯈꯤꯗꯕ ꯏꯆꯟꯗꯨꯒꯤ ꯏꯆꯥꯅꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯅꯪ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ ꯃꯃꯤꯡ ꯀꯩ ꯀꯧꯋꯦ ꯍꯥꯏꯔꯣ ꯄꯨꯟꯁꯤꯕ